ꯇꯧꯔꯝꯃꯦ Good evening, everyone. PK channel की ngasi 50k subscriber yogirapa nuwaijai channel asibu subscribe to video kudimak samadi viewer kudimaku ahanuda PK channel की maikai digi amadi kamesrom mangang की maikai digi punamaku thagasaba phongdoktari ngasi yam nuwaijai tum hogolokpa matamda subscriber se itha thaduna 50k yongleram haitare ko adagi sum mayam ngata unabagi tanja da lobjuge aduna ngasi tokchar ne theng dikar thengi tang mamam ngado male agi keno se laise duna sound sing ta bi brama duna yam nuwaijai mayamna support to biduna channel asibu sibiduna ngasi fawsida sum thagasariba blog singsida nusibiba madi comment bibirakpa suggestion bibirakpa khudimakpu ngomkhai leitna punamak thagasaba phongdoksage amadi ngasi thathanaduna subscriber 50k ga yorokpa kaisi ai mangga samana bai tare aduna ai light sikram am thabugum tawam Hello. oh tamo Ligia. tumtin arke atang tatkre sobam sing mamde yam tai okay apodi kita kre aduna waro biro ko kitang kano ki uchi ki leriba problem sing sigi matang da sum club ki secretary su ojero baduna live se hobuga phone yam aru phone khra lak bai tare maramdi che koi kano da hanaki covid 19 laina siga mare na outside ta leruba khra quarantine torga numit sudana tholok bai tare do somli di disaster aba ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯃꯧ ꯑꯃ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯁꯨꯗꯅ ꯊꯣꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯒꯤ ꯚꯥꯞ ꯇꯥꯅꯗꯕ ꯈꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯈꯔ ꯂꯩꯅꯕꯒꯤ ꯈꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯃꯔꯨꯑꯣꯏꯕ ꯐꯣꯟ ꯈꯔ ꯂꯥꯛꯑꯝꯕꯗꯒꯤ ꯉꯥꯛꯇꯪ ꯑꯩ ꯑꯣꯛꯆꯕꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ ꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ ꯇꯉꯥꯏ ꯐꯗꯕ ꯈꯔꯁꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯐꯣꯟ ꯑꯣꯛꯆꯕꯅꯦ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯀꯩꯅꯣꯁꯦ ꯂꯥꯏꯠꯁꯤ ꯍꯧꯕ ꯇꯥꯔꯒꯁꯨ ꯃꯔꯛꯇ ꯐꯣꯟ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯔꯤꯕꯃꯈꯩꯗꯤ ꯑꯣꯛꯇꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯐꯣꯟꯗꯤ ꯑꯣꯛꯇꯕ ꯌꯥꯗꯕ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣꯝ ꯂꯩꯕꯅꯤꯅ ꯑꯗꯨꯅꯅꯦ ꯇꯁꯦꯡꯅ ꯑꯩ ꯁꯨꯕꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ 6ꯅꯤꯈꯛ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯌꯨꯝꯗ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯇꯁꯦꯡꯕꯒꯤꯗꯤ ꯃꯣꯏ ꯂꯣꯏꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯑꯗꯨꯒ ꯇꯦꯁ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯗꯦꯟ ꯑꯗꯨꯒ ꯌꯨꯝꯗ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯑꯣꯏꯅ ꯁꯦꯜꯐ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯑꯣꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯅ discharge ꯇꯧꯔꯒ ꯊꯥꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯀꯤꯅꯕꯅꯤꯅ ꯗꯦꯟ ꯑꯗꯒꯤ ꯚꯥꯞ ꯇꯥꯅꯗꯕꯅꯤꯅ ꯄꯥꯎꯗꯨ ꯆꯞ ꯆꯥꯅ ꯈꯪꯅꯗꯕꯅꯤꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤ ꯃꯣꯞ ꯖꯁꯇꯤꯁ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯥꯏꯅꯕ ꯀꯌꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎꯁꯤ ꯈꯔ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯅꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯁꯨ ꯈꯔ ꯀꯟꯚꯤꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯄꯥꯎꯗꯣ ꯑꯩ ꯂꯥꯏꯚ ꯍꯧꯕꯒ ꯉꯥꯛꯇꯪ ꯊꯩꯗꯣꯛꯆꯈꯤꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟꯗꯣ ꯑꯣꯛꯆꯕꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏ ꯂꯥꯛꯄꯤꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯪꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯁꯨ ꯂꯥꯏꯚ ꯍꯦꯛ ꯍꯧꯔꯝꯕꯒ ꯁꯨꯃꯥꯏꯅ ꯃꯨꯠꯈꯤꯕ ꯀꯥꯏꯁꯦ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯑꯩ ꯃꯌꯥꯝꯒ ꯆꯞ ꯆꯥꯅ ꯎꯅꯖꯒꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ PK ꯆꯦꯅꯦꯜ ꯃꯌꯥꯝꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯃꯌꯥꯝꯅ ꯄꯨꯈꯠꯄꯤꯕ ꯃꯁꯤꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯊꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ 50k subscriber ꯂꯩꯔꯝꯕ ꯃꯁꯤꯃꯛꯅ PK ꯆꯦꯅꯦꯜꯒꯤ ꯃꯪꯅ ꯇꯥꯏꯕꯪꯅ ꯈꯪꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯒꯅꯤ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯍꯟꯅꯤꯡꯉꯤꯕ ꯀꯌꯥꯁꯤ ꯃꯄꯨꯡ ꯐꯥꯕ ꯈꯤꯇꯪ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯔꯒꯅꯤꯀꯣ ꯉꯁꯥꯏ ꯈꯔ ꯋꯥꯍꯪ ꯍꯪꯕ ꯍꯧꯕꯤꯔꯝꯕꯅꯦ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯍꯦꯛ ꯍꯧꯕꯒ ꯇꯠꯈꯤꯕꯗꯒꯤ ꯃꯌꯥꯝꯁꯤ ꯏꯊꯣꯛ ꯊꯣꯛꯅꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯗꯦ
ꯀꯟꯗꯤꯁꯟꯅꯅꯦ ꯑꯦꯅꯤꯋꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯁꯨꯝ ꯂꯥꯏꯚ ꯇꯧꯔꯤꯀꯥꯟꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯈꯪꯕꯤꯕ ꯁꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ PK ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯁꯤ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯕꯨ ꯂꯣꯏꯅꯃꯛ ꯄꯦꯟꯍꯟꯕꯁꯤꯗꯤ ꯈꯔ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯛ ꯉꯝꯖꯕ ꯈꯔ ꯃꯈꯩꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯔꯗꯤ ꯇꯧꯖꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯃꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯈꯪꯕꯗꯤ ꯌꯥꯔꯒ ꯈꯪꯗꯅ ꯂꯥꯛꯄ ꯊꯧꯁꯥꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯔꯕ ꯀꯌꯥ ꯑꯃ ꯉꯁꯥꯏ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝ ꯁꯦꯕꯥ ꯇꯧꯖꯔꯛꯄ ꯆꯍꯤꯃꯨꯛꯇꯤ ꯐꯥꯗ꯭ꯔꯤ ꯑꯥꯒꯁꯀꯤ ꯗꯦꯠ 5ꯇꯒꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯁꯤ ꯂꯣꯟꯆ ꯇꯧꯖꯔꯛꯄꯅꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ almost May, June, July, August, May, June, July, August. Okay. ꯊꯥ ꯃꯥꯄꯟ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯊꯥ ꯃꯥꯄꯟꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯄ ꯃꯇꯝꯁꯤꯗ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯌꯥꯎꯔꯁꯨ ꯑꯗꯨꯃꯛ ꯉꯥꯛꯄꯤꯗꯨꯅꯇꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯌꯥꯝꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯅꯖꯕ ꯍꯥꯏꯁꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯇꯧꯕꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯔꯤꯕꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ 50K ꯌꯧꯔꯛꯄ ꯀꯥꯏꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯔꯥꯎꯖꯔꯤꯕꯗꯤ 50K ꯌꯧꯔꯛꯄ ꯈꯛꯀꯤ ꯑꯩ ꯍꯔꯥꯎꯖꯕ ꯅꯠꯆꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯂꯤꯕ ꯈꯔꯗꯪ ꯂꯩꯖꯩ ꯑꯩꯅ ꯈꯪꯖꯔꯤꯕꯁꯦ ꯃꯌꯥꯝꯗ ꯗꯦꯟ ꯑꯗꯒꯤ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯁꯤꯅꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯆꯥꯟꯁ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯈꯔ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ PK ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯄꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯗꯦꯟ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯕ꯭ꯂꯣꯒꯁꯤꯡꯁꯤ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯁꯤꯃꯛꯅꯅꯤ ꯉꯁꯤ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯗ ꯃꯄꯨꯡ ꯐꯥꯕ ꯈꯔ ꯃꯈꯩꯗꯤ ꯉꯝꯖꯔꯦ ꯃꯄꯨꯡ ꯂꯣꯏꯅꯃꯛ ꯐꯥꯕꯗꯤ ꯅꯠꯆꯗ꯭ꯔꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯌꯥꯏ ꯊꯦꯡꯕꯨꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕꯁꯦ ꯄꯨꯡꯁꯨ ꯑꯣꯜꯃꯣꯁ 10 ꯇꯥꯗꯣꯔꯦ ꯈꯪꯖꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯈꯣꯏꯒꯤ COVID-19ꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯗꯦ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯌꯥꯝꯒꯤꯈꯔ ꯉꯥꯡꯅ ꯁꯛꯅꯕ ꯇꯧꯕ ꯑꯁꯤꯒꯤ ꯊꯦꯡꯅꯅꯕ ꯀꯌꯥ ꯇꯧꯔꯤꯀꯥꯟꯗ ꯃꯇꯝꯁꯤ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯂꯥꯏꯚꯁꯦ ꯈꯔ ꯉꯟꯅ ꯊꯥꯖꯒꯦꯅ ꯈꯟꯖꯕꯅꯤ ꯉꯁꯤꯁꯦ ꯑꯦꯅꯤꯋꯦ ꯑꯗꯨ ꯊꯥꯡꯁꯦ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯥꯏꯚ ꯑꯗꯨꯃꯛ ꯇꯧꯖꯕꯅꯤ ꯁꯟꯗꯦꯁꯨ ꯑꯗꯨꯃꯛ ꯑꯩ ꯂꯥꯏꯚ ꯇꯧꯖꯕꯅꯤ ꯑꯦꯚ꯭ꯔꯤ ꯁꯦꯇꯔꯗꯦ ꯑꯦꯟ ꯁꯟꯗꯦ ꯏꯠꯁ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯁꯨꯝ ꯑꯩ ꯂꯥꯛꯆꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯇꯝ ꯈꯔ ꯊꯦꯡꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝꯒꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯗꯣ खितंग निंग थुंगिद्रे हाइजब तारे मतलब खितंग खोयगुनखरे वरोबरोय अदुबो लाक्पिरिबा नुसिबिरबा नुसिजरबा व्यूअर्ससिंग खदिमंगना सुम हजि युमालोन मरि लेनबा सुम हंबिनिंगबो वहंदरसु दुम हंबिरो नसिगी केनो जुम खुंबिया खर खुंजगे अदुगा नसिगी ओइनदि टॉपिक अमगिनी हाइबगी मरमदा इथो हाइजररोइगे हाइतारे मयामगो सुम पुमिन पाउमिनमगी तंजा लौजगे हे ngakhtang laksabane yam kuinasu thajaroi matamse khar thengkhrabanina aduna sound se tabi bra mayam aduma adum tang haibiro ai sound se seng tabi bra haibadum tanga khangjening mai tai aduga tasengna harabada PK channel pothaminasi khangminasi haibagi wahan thokse karigiram tholino habata gati mayam hangpirakpo wahang khara leje pothaminasi khangminasi haraga phagi farangumba kaigumba khara tomak thai haibina singba kya amasu yobira paitare madu aina pothaminasi habu wahi masu hana yawjabane dan after all khangminasi habu wahi ma yawbiri habtare aduna pothaminasi habsida kitang somda entertainment go khara jo include tawjaba maramdi ma pothaba si nungaiba guloina pothaba udawne and then aduga nungaiba habisi karina lae matamda isai drama lila dialogue sigumba singjina orakona maram orakanda kitang aina like romdagi khara pusila kanda comedy oigada funny oigada then dialogue ki tawriba mayam singse pusinjera kanda asigumba singse khoida idamdam kang ni paksida so sigumba ahiba kya leri akoi tungi afabo kya orakini habisi
ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯁꯤ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯖꯦꯀꯦ ꯈꯪꯍꯟꯕ ꯀꯃꯦꯟ ꯄꯥꯁꯦ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯃꯗ ꯖꯦꯀꯦ ꯈꯪꯍꯟꯕꯁꯤ ꯈꯛ ꯂꯥꯛꯑꯦ ꯀꯃꯦꯟꯁꯦ ꯑꯗꯨꯅꯅꯦ ꯀꯃꯦꯟ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯇꯩ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟ ꯄꯥꯕ ꯍꯧꯖꯔꯒꯦ ꯑꯣꯀꯦ ꯊꯥꯕꯤꯔꯛꯑꯣ ꯀꯃꯦꯟ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯔꯒꯦ ꯍꯦꯟꯅ ꯂꯩꯖꯔꯕꯅꯦ ꯑꯗꯨꯅ ꯉꯥꯛꯇꯪꯒꯤ ꯇꯛꯈꯤꯕꯗꯨꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯡꯕ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅ ꯗꯦꯟ ꯃꯔꯨꯞ ꯈ꯭ꯋꯥꯏꯗꯒꯤ ꯐꯣꯀꯁ ꯑꯣꯏꯅ ꯇꯧꯖꯈꯤꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯥꯡꯖꯈꯤꯕꯁꯤ ꯑꯩꯈꯣꯏ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯑꯩ ꯑꯦꯕ꯭ꯔꯤ ꯃꯟꯗꯦꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯁꯨꯝ ꯊꯝꯖꯕꯅꯦ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯗꯦꯟ ꯑꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯕ꯭ꯂꯣꯛ ꯀꯌꯥꯗꯣ ꯑꯗꯨꯝ ꯑꯩ ꯄꯨꯁꯤꯟꯖꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯃꯛ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯑꯩ ꯃꯦꯁꯦꯖ ꯃꯈꯥ ꯂꯥꯛꯄ ꯌꯦꯡꯒꯦ ꯂꯥꯛꯇ꯭ꯔꯤ ꯑꯣꯀꯦ ꯗꯦꯟ ꯋꯥꯐꯝ ꯑꯃꯅ ꯁꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯁꯤꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯨꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯔ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯜꯃꯣꯁ ꯃꯤ ꯍꯥꯟꯅ ꯐꯈꯤꯕꯗꯨ ꯊꯥꯔꯒ ꯃꯤ 5ꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯑꯣꯏꯅ ꯃꯤ 4ꯁꯦ ꯃꯨꯁꯂꯤꯝ ꯑꯃ ꯌꯥꯎꯔꯦ ꯗꯦꯟ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯩꯇꯩ 2 ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯑꯅꯥꯕꯁꯤ ꯃꯁꯤꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯕꯨ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯆꯪꯉꯛꯀꯗꯧꯕꯁꯤ ꯄꯨꯁꯤꯜꯂꯛꯀꯗꯧꯕ ꯌꯥꯝ ꯌꯥꯝꯃꯤ ꯊꯣꯛꯂꯛꯀꯗꯧꯕ ꯌꯥꯝ ꯌꯥꯝꯃꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗꯅ ꯍꯦꯟꯅ ꯊꯣꯛꯂꯛꯀꯗꯧꯕꯁꯤꯡꯁꯤ ꯌꯥꯝ ꯌꯥꯝꯃꯤꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯁꯤꯅ ꯂꯣꯏꯅ ꯍꯧꯖꯤꯛ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕꯒꯤ ꯂꯝꯕꯦꯜ ꯂꯣꯏꯅ ꯌꯥꯠꯈ꯭ꯔꯕꯅꯤꯅ ꯊꯣꯛꯂꯛꯀꯗꯧꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ 1,000 ꯑꯃ ꯊꯣꯛꯂꯛꯄꯗ ꯃꯤ 1,000 ꯊꯣꯛꯂꯛꯄ ꯃꯅꯨꯡꯗ 1,000ꯗꯨꯃ ꯅꯦꯒꯦꯇꯤꯚ ꯉꯥꯛꯇ ꯑꯣꯏꯕꯤꯔꯝꯃꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯃꯗꯨ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯤꯄꯥꯏꯅꯕꯒꯤ ꯋꯥꯅꯤ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯔ ꯃꯈꯩꯗꯤ ꯆꯦꯛꯁꯤꯟꯖꯕ ꯇꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯑꯗꯒꯤ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯤ ꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯑꯗꯨꯃꯛ ꯃꯁꯥꯅ ꯑꯩꯈꯣꯏ ꯆꯠꯊꯣꯛꯎꯕꯒꯤ ꯋꯥ ꯅꯠꯇꯅ ꯃꯥꯁꯛ ꯎꯞꯄ ꯗꯦꯟ ꯑꯗꯒꯤ ꯃꯁꯥꯅ ꯃꯌꯥꯝ ꯄꯨꯟꯕ ꯂꯥꯞꯊꯣꯛꯄ ꯃꯤꯇꯔ ꯑꯃ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯂꯣꯏꯅ ꯏꯠꯁ ꯑꯦ ꯀꯥꯏꯟ ꯑꯣꯐ ꯁꯦꯜꯐ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯁꯤꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯃꯤꯟꯅꯁꯤ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝ ꯃꯦꯁꯦꯖ ꯖꯦꯀꯦ ꯈꯥꯡꯍꯟꯕ ꯃꯦꯁꯦꯖ ꯊꯥꯕꯤꯔꯝꯃꯒ ꯃꯈꯥ ꯇꯥꯅ ꯊꯥꯕꯤꯔꯛꯇ꯭ꯔꯦ ꯃꯦꯁꯦꯖ ꯄꯥꯒꯦ ꯍꯥꯏꯅ ꯂꯩꯖꯕꯅꯦ ꯑꯩꯕꯨꯗꯤ ꯑꯦꯅꯤꯋꯦ ꯑꯗꯨ ꯃꯇꯝꯁꯤ ꯈꯔ ꯈꯣꯏꯗꯣꯛꯅꯈꯤꯕꯅ ꯗꯦꯟ ꯑꯗꯒꯤ ꯃꯔꯛꯇ ꯐꯣꯟ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯐꯁꯤ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯕꯁꯤ ꯈꯔ ꯋꯥꯠꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯖꯩ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯉꯁꯤ ꯑꯩꯒꯤ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥꯁꯤꯗ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯄ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯊꯣꯛꯄꯤꯔꯛꯏꯕ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯄꯤꯔꯛꯏꯕ ꯈꯔꯁꯦ ꯉꯝꯈꯩ ꯂꯩꯇꯅ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯝꯈꯩ ꯂꯩꯇꯅ ꯗꯦꯟ ꯃꯌꯥꯝꯒꯤ ꯑꯆꯧꯕ ꯂꯃꯟ ꯑꯃꯗꯤ ꯇꯣꯟꯁꯤꯟꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛꯁꯨ ꯄꯤꯀꯦ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯊꯝꯍꯟꯅꯤꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯊꯝꯕꯤꯔꯛꯎ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪ ꯍꯪꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯦ ꯒꯣꯗꯁ ꯑꯗꯨꯅ ꯑꯩꯅ ꯈꯪꯕ ꯈꯔ ꯃꯈꯩꯗꯤ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯔꯗ ꯑꯗꯨꯃꯛ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯂꯩꯔꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯅꯕꯒꯤ ꯃꯐꯝꯗꯣ ꯑꯗꯨꯃꯛ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯊꯣꯡꯅꯥꯎꯅ ꯍꯥꯡꯅ ꯊꯝꯖꯔꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯞꯄꯟꯅꯤꯡꯕ ꯃꯌꯥꯝꯗ ꯈꯪꯕ ꯌꯥꯕ ꯈꯪꯖꯤꯟꯕ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯕꯤꯔꯛꯄ ꯀꯌా ꯑꯃꯁꯨ ꯌꯥꯎꯋꯤ ꯑꯗꯨꯝ ꯑꯩ ꯊꯝꯍꯟꯖꯩ ꯏꯚꯟ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯅꯆꯤꯡꯕ ꯗꯦꯟ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤ ꯑꯩꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯑꯩꯒꯤ ꯍꯩꯖꯕ ꯑꯦꯛꯇꯤꯡꯅꯤ ꯀꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯀꯌꯥꯗꯣ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯃꯛꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯤꯡꯕ ꯊꯨꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯅ ꯄꯤꯀꯦ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯅꯨꯡꯁꯤꯕꯤꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯐ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯀꯌꯥ ꯌꯥꯎꯔꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯣ ꯁꯤ ꯍꯥꯏꯕꯅ ꯐꯅꯤ ꯇꯥꯃꯣ ꯅꯪꯒꯤꯗꯣ ꯁꯤ ꯍꯥꯏꯕꯅ ꯐꯅꯤ ꯕ꯭ꯔꯣ ꯅꯪꯒꯤꯗꯣ ꯁꯤ ꯍꯥꯏꯕꯅ ꯐꯅꯤ
ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯁꯖꯦꯁꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯌꯥꯎꯗꯅꯗꯤ ꯄꯤ.ꯀꯦ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯈꯨꯗꯣꯜ ꯈꯔ ꯇꯝꯖꯕ ꯗꯦꯟ ꯑꯗꯒꯤ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯤꯟꯁ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯀꯌꯥꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯤꯅꯤꯗ ꯑꯗꯨꯅ ꯇꯁꯦꯡꯅ ꯄꯤ.ꯀꯦ ꯆꯦꯅꯦꯜꯅ ꯍꯧꯈꯤꯕ ꯊꯥ 9-10ꯁꯤꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕꯤꯈꯤꯕ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯃꯛ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯉꯥꯛꯃꯤꯟꯅꯁꯤ ꯉꯥꯛꯇꯨꯅꯁꯨ ꯂꯥꯛꯏ ꯃꯈꯥ ꯇꯥꯅꯁꯨ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯁꯖꯦꯁꯟ ꯑꯩꯒꯤꯗꯤ ꯁꯖꯦꯁꯟ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯖꯗꯣꯏꯁꯦ ꯑꯗꯨꯅ ꯍꯣꯏ ꯄꯥꯝꯖꯩ ꯄꯥꯝꯃꯤ ꯁꯨꯝ ꯃꯌꯥꯝꯗꯧꯅ ꯁꯤ ꯃꯈꯥ ꯇꯥꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯝ ꯈꯔ ꯍꯦꯟꯒꯠꯄꯤꯔꯛꯑꯒ ꯑꯩꯅ ꯈꯪꯍꯟꯅꯤꯡꯂꯤꯕ ꯀꯌꯥꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯍꯟꯖꯕꯗꯨ ꯑꯗꯨꯃꯛ ꯄꯥꯝꯖꯩ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝ ꯀꯌꯥ ꯑꯗꯨꯃꯛ ꯑꯩ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯁꯟꯊꯖꯈꯤꯅꯤ ꯊꯝꯅꯤꯡꯕ ꯍꯥꯞꯅꯤꯡꯕ ꯕ꯭ꯂꯣꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯄꯔꯦꯡ ꯁꯥꯟꯅ ꯂꯩꯔꯤꯅꯤ ꯇꯥꯏꯃꯤꯡꯁꯤꯅ ꯊꯕꯛ ꯍꯦꯛ ꯌꯥꯔꯛꯇꯕ ꯀꯥꯟꯗ ꯅꯪꯗꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯦꯛ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯗ ꯁꯨꯝ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯐꯥꯏꯇꯣ ꯂꯥꯏꯐꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯄꯤꯕ ꯈꯣꯠꯄꯅꯆꯤꯡꯕ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯐꯥꯏꯇꯣ ꯂꯥꯏꯐꯀꯤ ꯍꯤꯗꯥꯛꯁꯤ ꯄꯤꯕꯁꯤꯅ ꯑꯅꯥꯕ ꯀꯌꯥ ꯈꯔ ꯐꯍꯟꯅꯕ ꯈꯣꯠꯅꯕ ꯗꯦꯟ ꯑꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯦꯟ ꯍꯤꯗꯥꯛꯇꯨ ꯆꯥꯖꯒꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯊꯕꯛ ꯑꯁꯤꯒꯨꯝꯕ ꯈꯔ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯃꯌꯥꯝꯗ ꯄꯦꯟꯗꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤ ꯃꯄꯨꯡ ꯐꯥꯅ ꯉꯝꯗꯕ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯍꯦꯛ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯑꯦ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯃꯛꯄꯨ ꯉꯝꯂꯤ ꯃꯈꯩꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩꯖꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯄꯤ.ꯀꯦ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯪꯅꯕ ꯀꯌꯥꯗꯁꯨ ꯁꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯈꯤꯇꯪ ꯃꯌꯥꯝꯒ ꯄꯨꯟꯃꯤꯟꯅꯕ ꯌꯥꯕ ꯈꯔ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯁꯦ ꯃꯌꯥꯝꯁꯨ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯖꯔꯦ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯁꯤꯅꯤ ꯄꯤ.ꯀꯦ ꯆꯦꯅꯦꯜꯅ ꯄꯥꯝꯖꯕꯁꯦ ꯑꯦꯅꯤꯋꯦ ꯌꯥꯝ ꯊꯦꯡꯉꯛꯑꯕꯅꯤꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯣꯟꯂꯤ ꯃꯤꯅꯤꯠ ꯑꯅꯤꯈꯛꯇꯪꯒ ꯑꯩ ꯍꯥꯞꯆꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯀꯨꯏꯅ ꯊꯝꯖꯔꯣꯏꯒꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯦꯡꯉꯕꯅꯤꯅ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯇꯥꯏꯃꯤꯡ ꯑꯃꯗ ꯈꯤꯇꯪ ꯉꯟꯅ ꯇꯧꯒꯦ ꯈꯟꯖꯔꯝꯕꯗꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯛꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯩꯅꯣꯝ ꯈꯔ ꯅꯤꯛꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣ ꯈꯔ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯅꯕꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯁꯨꯝ ꯑꯩꯅ ꯉꯥꯡꯅꯕꯁꯨ ꯃꯌꯥꯝ ꯇꯥꯅꯤꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯆꯨꯝꯅꯈꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯒ ꯍꯥꯏꯖꯔꯝꯒꯦ ꯆꯦꯅꯦꯜ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯖꯔꯦ ꯃꯁꯤ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯁꯤ ꯌꯥꯎꯗꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯧꯈꯤꯕꯗ ꯅꯆꯥꯅ ꯅꯅꯥꯎꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯀꯌꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯖꯤꯇꯤꯞꯇ ꯄꯨꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯁꯣꯏ ꯑꯔꯥꯟ ꯈꯨꯗꯤꯡꯃꯛ ꯗꯦꯟ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯧꯈꯤꯕ ꯀꯌꯥꯗꯒꯤ ꯂꯩꯈꯤꯕ ꯗꯦꯟ ꯏꯁꯨ ꯂꯩꯔꯤꯕ ꯀꯌꯥꯁꯤꯡꯁꯤꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯄꯣꯔꯛꯄꯗ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯈꯤꯇꯪ ꯗꯥꯏꯅ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯧꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯈꯤꯕꯁꯦ ꯃꯁꯤꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕꯁꯤ ꯃꯄꯨꯡ ꯐꯥꯕꯁꯨ ꯈꯤꯇꯪ ꯋꯥꯠꯈ꯭ꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯁꯤꯅꯦ ꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯇꯧꯒꯦ ꯈꯟꯖꯔꯝꯕꯅꯤ ꯃꯦꯁꯦꯖ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯥꯛꯇꯕꯁꯤꯗꯅꯦ ꯆꯨꯝꯃꯦ ꯋꯥꯔꯤ ꯍꯟꯖꯤꯟ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯡꯁꯨ 10 ꯇꯥꯔꯦ ꯇꯥꯔꯝꯃꯗꯧꯕ ꯃꯥꯜꯂꯦ ꯇꯥꯗꯣꯔꯦ ꯑꯦꯅꯤꯋꯦ ꯑꯗꯨ ꯑꯩ ꯍꯌꯦꯡ ꯁꯟꯗꯦꯗ ꯈꯤꯇꯪ ꯉꯟꯅ ꯃꯌꯥꯝꯁꯦ ꯊꯦꯡꯅꯁꯤ ꯂꯥꯏꯚꯁꯤ ꯉꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯉꯟꯕ ꯅꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯍꯦꯛ ꯍꯧꯕꯒꯁꯨ
ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ COVID-19 ꯉꯥꯛꯊꯣꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯃꯤꯟꯅꯈꯤꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯍꯌꯦꯡ ꯉꯟꯅ ꯊꯦꯡꯅꯁꯤ ꯃꯌꯥꯝ